ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯊꯤꯡꯖꯤꯟꯕꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯨ ꯃꯌꯥꯝ ꯍꯟꯊꯍꯜꯂꯛꯑꯦ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯐꯔꯒꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛꯁꯦ ꯃꯥꯏꯀꯩ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯀꯅꯤꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯤꯡ ꯌꯨꯍꯦꯟ ꯂꯣꯡꯖꯝ ꯀꯧꯏ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯏꯄꯥꯒꯤ ꯃꯤꯡꯅ ꯂꯣꯡꯖꯝ ꯋꯤꯜꯕꯔꯠ ꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯂꯣꯡꯖꯝ ꯂꯛꯁꯃꯤ ꯗꯦꯕꯤ ꯑꯩꯁꯦ ꯀꯥꯎꯟꯁꯤꯜꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟꯃꯛ ꯂꯥꯛꯅꯤꯗꯤ ꯊꯥꯖꯗꯦ ꯑꯦꯛꯁꯄꯦꯛ ꯐꯖꯅ ꯇꯧꯗꯦ ꯍꯥꯟꯅ ꯑꯗꯣ ꯃꯥꯔꯛ ꯋꯥꯡꯉꯛꯀꯅꯤ ꯄꯣꯖꯤꯁꯟ ꯑꯗꯨꯝ ꯋꯥꯡꯅ ꯂꯥꯛꯀꯅꯤꯗꯤ ꯈꯟꯖꯕꯅꯤ ꯑꯗꯣ ꯐꯥꯔꯁ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯇ꯭ꯌꯨꯁꯟ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛ ꯆꯠꯆꯔꯛꯇꯦ ꯑꯗꯨꯝ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯁꯤꯡꯗꯣ ꯑꯗꯨꯝ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯂꯣꯏꯔꯒ ꯔꯤꯃꯤꯗꯤꯌꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯀꯃꯤꯇꯤꯁꯤꯡꯅ ꯔꯤꯃꯤꯗꯤꯌꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯏ ꯃꯗꯨꯗ ꯑꯩꯒꯤ ꯈꯪꯗꯕ ꯈꯣꯠꯇꯕ ꯗꯥꯎꯠ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯐ ꯑꯣꯏꯔꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯗꯨꯒ ꯅꯪ ꯁꯛꯁꯦꯁꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥ ꯄꯤꯅꯤꯡꯉꯤ ꯑꯩ ꯅꯣꯡꯃꯗ ꯑꯗꯨꯝ ꯔꯤꯒꯨꯂꯔꯂꯤ 3 to 5ꯇꯤ ꯑꯗꯨꯝ ꯄꯥꯏ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯀꯥꯟꯗꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯥꯁ 11 12ꯇꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯗ ꯄꯤꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯩ ꯂꯥꯏꯔꯤꯛ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯕꯗ ꯅꯠꯇꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯅꯕ ꯃꯣꯇꯤꯚꯦꯁꯟ ꯑꯃꯗꯤ ꯑꯦꯗꯚꯥꯏꯁ ꯀꯌꯥꯁꯨ ꯑꯃꯁꯨ ꯄꯤꯕꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯐꯕ ꯑꯃꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯆꯪꯉꯤꯁꯦ ꯀꯔꯤꯅꯣ ꯅꯣꯏ ꯀꯅꯥꯒꯨꯝꯕ ꯃꯩꯔꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯗꯤ ꯈꯤꯇꯪ ꯇꯧꯕ ꯏꯟꯚꯦꯁꯀꯨꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯀꯥꯟꯗ ꯂꯣꯏꯅ ꯀꯔꯤꯒꯤꯅꯣ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯌꯥꯝ ꯀꯟꯅ ꯄꯥꯝꯃꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯐꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯁꯤꯒꯤ ꯄꯣꯖꯤꯁꯟꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯩ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯗꯨꯝ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇ ꯑꯗꯨꯝ ꯄꯥꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩꯀꯣ ꯌꯨꯅꯤꯒꯤ ꯑꯣꯏꯅꯗꯤ ꯃꯗꯥꯏꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯏꯍꯧꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯁ꯭ꯇꯗꯤꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯌꯥꯗꯦ ꯑꯗꯨꯋꯥꯏꯗꯨꯗ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯋꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯄꯥꯐꯝ ꯊꯣꯛꯄꯅ ꯈꯜꯂꯒ ꯑꯗꯨꯝ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏ 5 hour ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯧꯅꯅꯦ ꯁ꯭ꯀꯨꯜꯁꯤ ꯅꯨꯡꯇꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯏꯔꯥꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯨꯇꯤ ꯊꯥꯕ ꯈꯣꯠꯄ ꯆꯥꯡ ꯅꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯐꯪꯗꯦꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯐꯦꯛꯇꯔ ꯃꯌꯥꯝ ꯂꯩꯗꯅ ꯏꯔꯥꯡꯁꯤꯅꯗꯤ ꯑꯩ ꯈꯪꯗ ꯈꯣꯠꯇꯕ ꯀꯩꯀꯥ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯗ ꯀꯩꯅꯣꯝ ꯗꯥꯎꯠꯒꯨꯝꯕ ꯍꯪꯅꯤꯡꯕ ꯃꯇꯝꯗꯕꯨꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯄꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯊꯤꯡꯖꯤꯟꯕꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯨ ꯃꯌꯥꯝ ꯍꯟꯊꯍꯜꯂꯛꯑꯦ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯐꯔꯒꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯀꯅꯤꯅ ꯈꯟꯖꯩ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯕꯥꯛꯁꯤ ꯄꯨꯔꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯝꯃꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯧꯔꯤꯕ ꯏꯍꯧꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯈꯟꯖꯟꯕꯗꯧꯔꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯌꯨꯅꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤ ꯍꯥꯏꯅ ꯎꯒꯦ ꯑꯗꯨꯒ ꯏꯁꯥꯅꯗꯤ ꯂꯩꯔꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯏꯁꯥꯅ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕ ꯑꯩꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯊꯣꯛꯇ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ ꯌꯥꯎꯍꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯕꯨꯗꯤ ꯊꯣꯛꯅꯤꯡꯉꯦ ꯑꯗꯨ ꯌꯥꯎꯖꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯨꯝ ꯊꯣꯛꯇ ꯌꯥꯗꯕꯅ ꯗꯔꯀꯥꯔꯕꯨꯗꯤ ꯑꯣꯏ ꯑꯗꯣ ꯏꯁꯥꯒꯤ ꯍꯥꯟꯅꯗꯤ ꯄꯥꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯄꯥꯔꯒ ꯍꯣꯠꯅꯒꯗꯧꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯃꯨꯛ ꯍꯣꯠꯅꯔꯛꯀꯗꯧꯅꯤ ꯇꯨꯏꯁꯟ ꯀꯌꯥꯝ ꯇꯧ ꯇꯨꯏꯁꯟꯗꯤ ꯀ꯭ꯂꯥꯁ 11 12 ꯑꯝꯇ ꯆꯠꯆꯔꯛꯇꯦ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯗꯤ ꯇꯨꯏꯁꯟ ꯆꯠꯇꯦꯕꯀꯣ ꯏꯁꯥꯅ ꯍꯣꯠꯅꯕ ꯈꯪꯗꯕꯅ ꯑꯣꯖꯥꯈꯩꯗ ꯊꯥꯅꯕ ꯇꯨꯏꯁꯟꯒꯤ ꯀꯜꯆꯔꯁꯤ ꯀꯩ ꯍꯥꯏꯅꯤ ꯇꯨꯏꯁꯟ ꯌꯥꯝ ꯆꯠꯄꯁꯨ ꯑꯩ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯇꯨꯏꯁꯟ ꯑꯃ ꯑꯅꯤ ꯆꯠꯄꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯈꯪꯗ ꯈꯣꯠꯇꯕ ꯗꯥꯎꯠ ꯀꯩꯀꯥꯗꯣ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯑꯗꯣ ꯁꯦꯜꯐ ꯁ꯭ꯇꯗꯤꯅꯗꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ